ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯈꯣꯏ ꯄꯔꯗꯥꯒꯤ ꯃꯇꯥꯡꯗ ꯇꯥꯡꯀꯛ 3 ꯁꯨꯕ ꯐꯥꯎꯕ ꯈꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯃꯨꯛꯀ 4 ꯁꯨꯕ ꯇꯥꯡꯀꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯔꯗꯥꯒꯤ ꯃꯔꯝꯗ ꯍꯤꯁꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯈꯔ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ-ꯑꯂꯩꯍꯤ-ꯋꯁꯜꯂꯝꯅ ꯄꯨꯝꯅꯃꯛꯇ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯔꯗꯥꯒꯤ ꯇꯉꯥꯏ ꯐꯗꯕ ꯌꯥꯊꯪ ꯕꯤꯔꯝꯃꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯖꯔꯠ ꯁ꯭ꯋꯦꯕ-ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯍꯖꯔꯠ ꯃꯨꯁꯥ-ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯈꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯥꯃꯦꯡꯁꯤꯡ ꯏꯁꯤꯡ ꯄꯤꯊꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡꯁꯤꯡ ꯏꯁꯤꯡ ꯄꯤꯊꯛꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯍꯖꯔꯠ ꯁ꯭ꯋꯦꯕ-ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯍꯜ ꯑꯣꯏꯕꯗꯒꯤ ꯃꯁꯥ ꯁꯣꯟꯊꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯣꯝ ꯂꯥꯡꯂꯦꯜ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯍꯥꯃꯦꯡ ꯏꯁꯤꯡ ꯄꯤꯊꯛꯈꯤꯕꯅꯤ꯫ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯄꯔꯗꯥ ꯇꯉꯥꯏ ꯐꯗꯕꯗꯨ ꯃꯄꯨ ꯃꯍꯥꯛꯅ ꯌꯥꯊꯪꯕꯤꯈꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯅꯨꯄꯥ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯑꯃꯗꯤ ꯕꯦꯕꯍꯥꯔꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯅꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯇꯥꯏꯕꯪꯄꯥꯜ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯖꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯜ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯈꯨꯗꯣꯜ ꯏꯃꯥꯟ ꯐꯔꯁ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤꯗꯃꯛ ꯄꯔꯗꯥ ꯐꯔꯁ ꯇꯧꯕꯤꯈꯤ꯫ ꯃꯁꯤ 5 ꯁꯨꯕ ꯍꯤꯖ꯭ꯔꯤ ꯆꯍꯤꯗꯅꯤ꯫ punna ayat 9 ꯊꯥꯕꯤꯗꯨꯅ ꯄꯔꯗꯥꯕꯨ ꯏꯃꯥꯟ ꯄꯨꯔꯛꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯐꯔꯁ ꯇꯧꯕꯤꯈꯤ꯫ ꯅꯨꯄꯥꯅ ꯀꯨꯞꯁꯤꯟꯒꯗꯕꯗꯤ ꯈꯣꯏ ꯃꯊꯛꯇꯒꯤ ꯈꯨꯎ ꯃꯈꯥ ꯐꯥꯎꯕꯅꯤ꯫ ꯅꯨꯄꯤꯅ ꯀꯨꯞꯁꯤꯟꯒꯗꯕꯅ ꯈꯨꯖꯦꯡ ꯃꯈꯥ ꯈꯨꯃꯤꯠ ꯃꯈꯥ ꯅꯠꯇꯕ ꯍꯛꯆꯥꯡ ꯄꯨꯝꯕ ꯈꯨꯝꯖꯤꯟꯕ ꯐꯔꯖꯅꯤ꯫ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯛꯍꯟꯒꯗꯕ ꯏꯟꯗ꯭ꯔꯤ ꯃꯈꯦꯜ ꯂꯥꯡꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯃꯥꯏꯁꯨ ꯈꯨꯝꯖꯤꯟꯕ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ-ꯑꯂꯩꯍꯤ-ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯐꯤ ꯊꯣꯡꯗꯕꯒꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯤꯔꯝꯕꯗꯨ ꯀꯔꯝꯕ ꯃꯑꯣꯡ ꯃꯇꯧꯅꯣ ꯈꯪꯕ ꯇꯥꯏ꯫ ꯑꯍꯥꯟꯕ, ꯐꯤꯗꯤ ꯊꯣꯡꯕ ꯀꯨꯞꯐꯝ ꯊꯣꯛꯄ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡ ꯊꯨꯡꯅ ꯀꯨꯞꯇꯕ ꯑꯗꯨꯕꯨꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯐꯤ ꯊꯣꯡꯂꯒ ꯈꯨꯗꯥꯡ ꯀꯨꯞꯇꯕ, ꯈꯨꯖꯦꯡ ꯐꯥꯎꯕ ꯀꯨꯞꯇꯕ, ꯈꯨꯃꯤꯠ ꯐꯥꯎꯕ ꯀꯨꯞꯇꯕ꯫ ꯑꯅꯤꯁꯨꯕꯗ, ꯐꯤ ꯄꯥꯕ ꯃꯔꯝꯗꯒꯤ ꯍꯛꯆꯥꯡ ꯎꯕ, ꯃꯁꯤꯗꯤ ꯐꯤ ꯊꯣꯡꯗꯕꯒ ꯑꯝꯍꯥꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯐꯤ ꯊꯣꯡꯕ ꯑꯗꯨ ꯆꯤꯟꯃꯟꯕ ꯃꯔꯝꯗꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯀꯤ ꯁꯛꯇꯝ ꯑꯗꯨ ꯐꯣꯡꯅ ꯎꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯃꯠꯇꯅꯤ꯫ ꯍꯖꯔꯠ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯔꯛꯇꯨꯅ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯑꯣꯏ ꯆꯥꯎꯔꯥꯛꯅ ꯕꯤꯂꯤꯌꯟ 792 ꯌꯧꯔꯛꯂꯦ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯀꯜꯆꯔ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯁꯪꯁꯀ꯭ꯔꯤꯇꯤ ꯈꯔꯒꯤ ꯃꯈꯩꯗꯤ ꯍꯣꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯄꯣꯠꯅ ꯍꯦꯟꯅ ꯐꯕꯁꯨ ꯂꯩ꯫ ꯍꯧꯖꯤꯛ ꯅꯧꯅ ꯄꯨꯊꯣꯛꯂꯛꯄ ꯄꯣꯠꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯁꯨ ꯂꯩ꯫ ꯃꯁꯤ ꯅꯩꯅꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯤꯗ ꯐꯤꯖꯣꯜ ꯍꯥꯏꯕꯁꯤ, ꯐꯥꯔꯁꯤꯗ ꯄꯔꯗꯥ, ꯑꯔꯕꯤꯗ ꯍꯤꯖꯥꯕ, ꯏꯪꯂꯤꯁꯇ ꯃꯣꯗꯦꯁꯇꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯁꯟꯗꯣꯛꯄ ꯋꯥꯍꯟꯊꯣꯛꯇꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯅꯩꯅꯖꯈ꯭ꯔꯦ꯫ ꯄꯔꯗꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯐꯤꯖꯣꯜ ꯅꯠꯇ꯭ꯔꯒ ꯃꯣꯗꯦꯁꯇꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯍꯣꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯔꯝꯗꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯂꯧꯅꯔꯤꯕ ꯐꯤꯖꯣꯜꯒꯤ ꯅꯠꯇ꯭ꯔꯒ ꯃꯣꯗꯦꯁꯠꯀꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯗꯤ ꯍꯛꯆꯥꯡꯒꯤ ꯐꯖꯕ ꯎꯠꯊꯣꯛꯂꯒ ꯃꯤꯔꯥꯜꯕꯨ ꯑꯄꯥꯝ ꯈꯧꯔꯥꯡ ꯄꯣꯛꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯄꯥꯝ ꯈꯧꯔꯥꯡ ꯄꯣꯛꯍꯟꯗ꯭ꯔꯕꯗꯤ ꯃꯗꯨꯕꯨ ꯃꯣꯗꯦꯁꯇꯤ ꯀꯧꯅꯗꯦ꯫ ꯃꯁꯤꯒꯤ ꯑꯄꯥꯝ ꯈꯧꯔꯥꯡꯍꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯁꯃꯥꯖꯗ ꯀꯌꯥꯝ ꯃꯥꯡꯍꯟꯕꯒꯦ ꯍꯥꯏꯕꯗꯨ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯈ꯭ꯔꯦ꯫ ꯏꯁꯂꯥꯝ ꯙꯔꯃ ꯍꯥꯏꯕꯁꯤ ꯃꯤ ꯑꯃꯅ ꯀꯔꯝꯅ ꯁꯥꯟꯇꯤꯒꯤ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯂꯦꯟꯒꯗꯒꯦ ꯍꯥꯏꯕ ꯃꯄꯨꯅ ꯄꯤꯔꯛꯈꯤꯕ ꯅꯤꯌꯝ ꯑꯗꯨꯕꯨꯅꯤ꯫ ꯑꯍꯥꯟꯕ ꯇꯥꯏꯕꯪꯃꯤ ꯍꯖꯔꯠ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯗꯒꯤ ꯍꯧꯔꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯈꯨꯝꯖꯤꯟꯕꯒꯤ ꯋꯥꯐꯝ ꯂꯥꯛꯈ꯭ꯔꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯁꯥꯟꯇꯤ ꯄꯥꯝꯕ ꯑꯃꯗꯤ ꯙꯔꯃꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯔꯗꯥꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯏ꯫
नुपीगी हक्चांग पुंब कुपसिनबो पर्दा हाइबसी अरबिक सिविलाइजेशन द मखोइगी चटनबी अम ओइरम्मे कैथोलिक सिंग अमदी अरीब अनौबो टेस्टामेंट की क्रिश्चियन सिंग नौ मखोइ मसामक सिजिन्नद्रबसु अफब नुपी अमगे सक्तम असि पर्दान कुपसिल्लिबो मेरी मरियम बुलौनरी अमसुंग पादरी नुपी कयासु पर्दा सिजिन्नरी जिउ अमसुंग हिंदू सिंगी धर्मद पर्दा चटनरम्मे अमेरिका के मिंगचट लेरब हिस्टोरियन विल्ड रूबान नहाय जिउ नुपी अमन मागी धर्मबु थौवैदब मकोक हांगदोक्तुन लंबीद नत्रग अतोप मीगी ममांगद चटलंब नत्रग मागी खोंजेल अदु मिराल नत्रग युमलोनबन तारमलब अदु ओइरबदी मागी नुपा अदुन मागी महर पीदन तलाक पीबगी हक लई इस्लाम धर्मद नौन चंगलकलिब नोंगचुपलोंगी नुपी सिंग हाय नुपी ने सरुक अहुम थोकपगी अनि ओइरगौ इस्लाम धर्मद चंगलकपगी मरमदी पर्दागी फजब अमदी नुपी सिंगी इज्जत कन्नब लंबी असने असिगुंब इस्लामगी फजरब फिजोल नुपी सिंगबु मखोइगी फत्तब लंबी कयादगी कन्नब लंबी असने असिगुंब इस्लामगी फजरब फिजोल नुपी सिंगबु मखोइगी फत्तब लंबी कयादगी कन्नब पांबई हिस्ट्री ने साखी ओइरब थबक असिबु ngasi राजनीति सानब मी कयान मखोइगी फमगी खुलाई ओइने सिजिनरी असida सुन्नतन कंपनी कयान नुपीगी हक्चांगबु पर्दादगी लौथोक्तुन अहोंगब ममलदे योली सात्र सात्री सिंगनसु मोडेस्ट की वहन थोकबु लान सिजिनरी मरु ओइने चौखलकलिबनी हाइबगी मिंग सिजिनदुन नुपी सिंगबु इकाई खंगदबु समाजद तिलहनगदबनी हाइबगी अमदी मिरम चटकी वांगमद थमगदबनी हाइबगी चटनबी असिदी सुपनगी अइनो महेले हाइब असिदी शैतानगी थबकनी शैतानगी ख्वाइदगी अहानब प्लान दी ताइबंग मीसिंगबु मखोइगी येलहौंगैगी अचुंब लंबीदगी नाथैहनब अमदी अरानब लंबीद चलहनबनी मीसिंगबु इकाई खंगदबगी इपाकते इराकनहनबनी अदुगा हौजिकसु शैतानगी कांगलुपसिंगन ख्वाइदगी हेन सिंगथानब याब अचौब मपुंग फाबा हाइरगदी नुपी ओइबिसिंगबु पर्दागी मनुंगदगी चिंगथोक्तुन इकाई खंगदन मालेमदे हिंगहनबने अदुबु ngasiगी लाइरिक लाइसु हाइरबनी हाइरिबा अखोइगी मनुंगदगी मियोय कयाना पर्दाना अखोइगी इचा इशुगी एजुकेशन द अमदी मिरक थोकपद अपनबगी मरम ओइहल्ले हाइबगी पाउ सिंगना खुंगंगद शहरद कैरोय लेकायद लाउनरी अदुगी सुमथक्तौ खुदै नमथांग निकाब बुरकाद टारगेट तौदुना करेमनबा हौनरकलै अदुगा असुमना हाइनै खुदैना निकाबना खुमजिन खरबी मखोइसिंग अदुगी सरुक लैत्रे हाइबसी इस्लाम धर्मबु मपुंग फाना याबा अमदी खंग हाइबगी खुदम नत्ते अचुंबदी पर्दाना नुपीसिंगबु इज्जत लैना हिंगबत नत्तनो मसाबसु मरम चाना सेन हल्ले हाइरिबा थबक असिनो शैतानगी पार्टीसिंगी फत्तबु मिडयेंगदगी कन्नब अचौब पांबैनी खुदै बुरका निकाबना चिंबसिंगना इकाई खंगदबगी चटनबीबु मरु फंग मुथले नुपीसिंगना मसागे फिखुम लौथोखरबदी मखोइ अदुगी खुदमदी नोंमै पाइबसिंगनो मसागे हापचब नोंमै अदुबु लानगी मतमद लंथोखिबगुंबनी असुमना ओइखरबदी करमना शैतानगी अटैकतगी कनबंगमगनी ईमानगी तुंगदा अल्लाह तालाना ख्वाइदगी हेन मगुन लैब खुदोल पर्दा पीरी हाइरिबा पर्दा असिदी नुपीसिंगदी मरु ओइब इज्जत लैब अमसुंग फिजी सेंगनबगिदमक्त ngakthoknaba chungoi gumbane nungsirwe chilnausing ngasidi asifawatang thangminarasi mathangi tangkak amado parda gi daita puba parda tawdabagi amangbagi matangdi khangminasi nungsirwe chilnausing no video asibu mipum khudimakta share tawbiduna nungsirwe che isal kayabu parda tawhanbado saruk yabiyu Allah Ta'ala na ikhui khudingmakpo haijak wafam khara asido amal tawbungamgi pangal thona ado pinabi boisno